World Theatre Day Gamari Lainana ngasi Lairin Kabi Youth Dramatic Union Sinduna Kangleipak School da Theatre gi maramda school adugi mahirui singda khanghanaba awareness pibagi thouram panthokhare thoram aduda eminent playwright Nilada Zakhuman State Awardee Girani Lairin Kabi Youth Dramatic Union gi president ti Samu amade Kangleipak School gi principal Manglembana mitunglen oina sarukya thoram aduda present member oikiba playwright Nila Dazakumana Thamlakhiba Theatre Haibasi mi oibaga sagonaraga laklaba amani Theatre Haibasi aikoina tawriba thabakasi su Theatre makal amani aikoina hauzik yengnariba lila zagoi isai sing asi pumnamak Theatre ne Theatre Haibasi da discipline asina Theatre gi maru oiba thogdang amani haiba wafam sing thamlakhi Theatre si hingmadi me ogi kuchi shati gure khang go mena khang na ada ba mayam special le anu ngasai aku ni ngali ngai la drama to ba ngau ba hai gi le paisa paina le theatre ko ba pam su sumaga ya pam par tho le kari gi no mo koi to benefit ya ko go mena pili adigi masana niyam na pel na mo ko ga mo ko paisa ti